Online Manipur YouTube channel swing biriba mayam pumnang pu amuka hana taram noksari han badiyam namaru iba pau amma update thamjage Nagaland gi Senmiu district ta tata sumo amaga truck amaga thingjan nabada Meeoi ni pan laikhidre yamna nungai ta pauni mayam hoi damakta prayer to minase aduga mathangi update asina Manipur gi mafam ayamba da general strike sogatuna bamon kampu maira paibi Lairen pata lambi thingbagi mami amani hawjik ainu uchaiba mami ase aduga mathangi update se Ningthoujam Popilan dagini matam ngahak kaithokpiraga loidri fawba pabiyu lu kokpada lenda taba natragana awabada laitongba haibadu oirabra Meeoi punsi tambangamde karamba mitkupta taibong thadoktuna satkigani haiba kanana su haibangamde aduna matam khara hingminaringai nungsinasi aigi yumde students taragani panlei aigi khun phayeng Tairen Pokpi Singda Kadangban aduga Liangmai Naga students Mari Suyauri Haukiba Sunday Numita Aigi Yumda parents meeting tawi Maduda parents Kudingmak Maithong Maka Lambo Ude Awabagi Warina Hauraga Awabagi Warina Luisinki Adubu students Singi Adudi parents Unabalaki Haina Haraujaki Tawutabu Ahan Balak Ponumitadi students Sing Adusu Akibana Isuk Suksilaga Laki Adum Oinamak Numit Kara Jangna Makwiki Akib stress Mayam Sing Adu tapna counseling to biraga hawjikti 100% mark natrabasu khara makhaidi relief fangjere wari makhasa thajage Sunday numit ki meeting aduda khwaidagi hena wakhan sokna satri amagi mapabungna meeting doiraba matung inakta sangsilaktuna asumna hairakhi sir oiriba phibam asina maram oiraga aisu yamna ware supam numpham su leitre adubu ichanupi itontonbi asimati metric Thagadabnina awaba wari se liba sunungaite sarna angamba mateng pangbiyo adragi Popilana khumki kaisu thoidokpa khalunu ipa aina angamba mateng tawgani ngarang Tuesday numita aigi friend amagi call lakhi maruptuna hairaki itaw nupi macha do yumda amukta thabiro aina khumki Popilana khumki kaidawba yawrage maruptuna amaka khumlakhi mapabungdo BP stroke tawraga laikhidre adubu nupi macha adudadi haibiru kinu hauren yum yawraga Khangjirasunu inaunupa lauba thakibani Popilana khumki khanghaudana pirang chen thaki talak aduda nupi macha adu dukan chatlubadagi halaki bemaloi sallo nang lauba lakani khara thuro adu nang yumda kuinadi lairakanuko nupi macha aduna khumlaki khangjadabanina harau lairikna chingba yumda paruge haina pukhi aduga friends mayamda bye bye na chingba toramlaga sar mem ai thuna halak ke herami aigi nupidi maramdo khangbanina nungaitabana kham thengna room manungda murum sonarami aigi Popilan ki nupina harki dada nupi masa adunadi khangjadabanina harau chatkre Popilana khumki ikui dribada nupi masa adugi mama su cancer na laikhidrabani madugi China koktringaida amuk mapabung su laikhidre Mamanabagi mapabung laikhidabagi wari asi lemhoriba students singda tambada makhoi loina mamittagi pirang sindagi adubu prayer natana aikhoina pangbangamba mateng laikhide awabada aikoi punna saruk yaruge hairasu kuki khul lanthoaga leiba nagagi khun oibanina upai laikhide video si yengbibagi damakta mayam pumnang pu amukka hana thakacheri Anoba update ki damakta online Manipur YouTube channel asibunuk sibiduna subscribe to biramu. Thank you so much.